Kumja lising amaga chanipan marfu nipan dagi hauduna Indian Army ne senduna pangthoktuna lakliba Asia gi khwaidigi liraba amadi malemgi oina ahum suba khwaidigi singthaningai oiba running football tournament ama oidiba Duran Cup thasigi taratarukta Kolkata da inaugural function pangthoktuna haudokraba matung Manipur gi oina sungasi Imphal gi Kumalampak Man Stadium da India gi Defence Minister Rasnana athoiba minthonglen oiduna makhal mathel gi oiba kumhai singalloindan haudokre Haudokpagi thoram aduda Indian Army gi Chief of the Army Staff General Manoj Pandey yauna Army gi makok thongba official kya su saruyaki ahoba numita lamdam masigi oina sarkyariba club ani Neruka FC amadi Trau FC ani na sanakiba ahanba match ta Neruka FC na Trau FC bu goal ahum amada maitiba pikre match adubu yengningba lamdam masigi football masana bu pamjaba miyo kyadi mangjongna match asigi ticket full oikibana yengba fangkidre lamdam masigi masana sibu pamjaba miyo kyana mobile phone amadi TV gi khutangda match yengnaki Manipur lenga ki maikadigi haudokpagi thoramga loinana match asibu miyamna yengba fangnabagi damak lenga ki loisang sing amadi mahai loisang sing half holiday lauthokibaga loinana akanba check-in thorang laukhatki miyamna chathok chasinda khudong chanabagi damak traffic police ki maikadigi lambi chathok chasinda ahongba thamki India gi Defence Minister Rasnath ngasinung tilpung ahunga minute 53 Rom Taba Matamda Akanaba flight at Imphal the Tunglake. Mang Imphal the Tunglaraba, the Manipur Chief Minister and Biran BJP Manipur Pradesh President A. Sardamadi, Council of Ministers Singna Harautam Oki, Tungda, Kumalampak Man Stadium, the Chatuna Chama Kutamatu Suba Duran Kafki Yumbu Riba, Manipur Gyoina Haudopiki Thoram da Toiba Mitungan Oina Sarukyaki. Tongan Banaki Oiba Jogo Isay and Loina Pangtoki State Asikoina, Kap Aduba Haudopiki Thoram Gamari Lenana, Laivaga Defence Minister Rasnan Haike. Sanabada Rasniti Yahan Gumse, Rasniti da Sana Konabagi Saruk Hapchunduna, Sanababu politician gi itil Changhanbagi Mohuta, Miyam gi Seba Mapung Fana Tause, Mahana Makataradun Hai, Manipurasi Maliam da Sana Konabagi Lamda, Achoba Mafam Kanduna Lady, Nasifangto Libataromasi da Tilibamia Masina, Manipurasi Sana Konababu, Tawa Yang Yokat Pamadi, Masigi Horak from the Hybesit Takli, Amronda, Indian Army na Lamda Masigi Nahas Singusana Konabada, Mangjil Thana. Junction Nabagi Pandamda Kumjali Singamaka Chanipan, Marfunipan the Hauduna Duran Cup Asipang Tokibane. Cup Asibu Mapung Fahana Bohonabasi Yam Nungai Amadi Apian Bafawi Amadi, Haugalakli Ba, Sanaro Sing the Su Sanaba Matamda, Laiva Asigidamak Haiba Wakalona Duna Mang Taraga Sana say, Amadi Malim the Lamdamasi Saktak for the Hena Mai Pang Bohonasi Ike. Chief Minister के रूप में तेजी से मणिपुर का डेवलपमेंट कर रहे हैं और डुरन का मणिपुर में आयोजित होना इस बात का प्रमाण है कि नॉर्थ ईस्ट की प्रतिष्ठा नॉर्थ ईस्ट की प्रेस्टीज सारे हिंदुस्तान में इधर तेजी के साथ बढ़ी है। डुरन पहले भी होता था लेकिन डुरन सारे मैदानी क्षेत्रों में हुआ करता था लेकिन आज नॉर्थ ईस्ट में जो डुरन का फुटिया हो रहा है मैं समझता हूं कि पूरे नॉर्थ ईस्ट के लिए बहुत ही प्राइड की बात है गौरव की बात है Ngasi state asigi oina sana ki bahanba match ta Neroka FC na Trau FC bugol ahum amada maiti PK match ki ahanba half ki tarama suba minute ta Neroka FC gi jersey number 40 tangba Raguina Neroka gi goal account hangdoke match ki tarama suba minute ta Trau FC gi jersey number 20 Khangam Horam gi assist jersey 10 Komron Tursunov na Neroka FC gi maikeda goal ama chansinduna Panjil manana setke adubu match ki kuntraga taret suba minata Neroka FC gi jersey number 11 Tomio L Semrena Trau FC gi maikeda goal ama ga chansinduna ahan ba half awbada Neroka FC na goal ama henduna chatke ani suba half matungi yankai mathoi suba minata Neroka gi jersey number 9 John City Jodimna Trau FC gi maikeda goal ama ga chansinduna aroiba minute fawbada Trau FC na goal handokpa ngamdabadagi match adu Neroka FC na Trau FC bu ahum amada maithiba piba ngamke amaromda masing yamlaba lamda masigi football masana bu pamjaba miyamna mangjongna na match adu bu yengnaba ticket ka khrabasu Kumalampak Man Stadium tamna laklaba matung stadium da changba fangkidraba miyo kyana nungnangba fongdokna ke Sinli langli basingi maike digi ngasinung tilpung mari taba matamdagi thauram pangthokpham oidiba Kumalampak Man Stadium gi gate hangke ticket Pairabasingna gate ta changna bahona bada angakba fangna inaki Ningsingbayai Duran Cup asi kumjali singamaga chanipan marifutara nipan dagi hauduna
ngakpigani kumja lising amaga chanipan marfunipan dagi hauduna Indian Armed Force ki mahut silaga Indian Army na sinduna pangthoktuna lakliba Asia gi khwaidagi liraba amadi malemgi oina ahum suba khwaidagi liraba running football tournament ama oriba tournament ama khakni adagi chahi lising ani kungani thogi oina West Bengal Guwahati amadi Manipur lenga ki matinga loinana Imphal gi Kumalampak Man Stadium Kolkata gi Kishore Bharati Kirangam Naihati Stadium Salt Lake Stadium Guwahati gi Indira Gandhi Athletic Stadium da Team Mangagi Group Marina Round Robin Format to Sanagani. Kaf Asida ISL gi Team Taramatoy Civilian Team Manga Amadi Service Team Marina Sarkyagani. Manipur Goyang Asidagi Hauduna September Manga Fauba Chennai FC, Hyderabad FC, Neroka FC, Trau FC Amadi Army Red Team na Puna Group Match Tara Sanagani.